Hanigi Minister Moirangthem Ibotombi Laikidaba Chahi Kun Taret Farak Beginning Sing Kumon Thoram Ngasi Moirangthem Ibotombi Memorial Charitable Trust na Sinduna Heirok Part 2 Mayai Lekai Polo Ground the Pangthokri Solaba Ahal Singh Soinaraba Singh Amadi Lukrabi Lising Ani Henbada Pension gi Senfam Su Yenthokpana Ngasigi Thoramadugi Marueba Saktam Oiki Ngasigi Thoramadu the AICC in charge Manipur Bhakta Charan Das Hanigi Chief Minister O Ibobi CWC member Gai Khangam MPCC ki President N Loken Amadi Charitable Trust asigi President M Okendro Loinana Tongan bo Congress ki makok tongbo luchingba kaya su sarugyaki Hingsi Amadi Hingansi haiba wakalonda pangthokpa ngasigi thoram aduda Manipur Pradesh Congress Committee MPCC ki President N Loken na haiki Congress ti Mahatma Gandhi na semlamba ahimsa haiba Sida Yumfam Oiba Party ni maram aduna lakadurba election asi hingsa yaudana pangthoksi Farmer Bill gi protest obada BJP Minister gi machana gari na thomdona mi hatkhiba fimu setpa laktuna yummi gi thugaiba Heirok ki mirep aduda vote piba chumlibra haina lokena hangki ningthaugi matamda angamba hatnaraga singasan munabani adubu democracy dadi miyamnabu yadrabadi loiri Prajana fai haiba natana masana fai haijaba BJP asi lakadori election asida maru fangna muthasi ahanba ani suba la loikre adubu Heirok ta ahum suba lan amu thoglakle adubu British fauba tanthokpa ngamkiba Congress ni symbol su hakchang da lengdana yauriba khubak na oiri khubak khuduna fattaba myoising tanthokpa ngamgani haina mahakna fongdoki ngasigi thoramadu da hanigi Chief Minister amasung CLP luchingba Okram Ibobi na haiki Mamangi Englising ani tara tareta Heirok ta BJP na vote ka khibada Congress na sauba Leite miyamna yarakta bigini haina penthoki adubu ngasidi Heirok asi santi leitaba lamdam ama oire maram aduna Heirok ta Hingshagi Mafam Leite haibasi para tambiba mathau tare laiwei kraba oza ibo tombi asi hingsa pamjaram daba misakni Heirok ta gi hingsa muthatlasi madugi damak lakadurba election asida Congress ki mirep oriba Moirangthem Oken bu thagat pira uhaina makhata ki Jitagi maru himmat chalana thambiram na ware Heirok se koi Heirok ke nagi banu Heirok se suki mati ware thol ningda batahan ningda bathoko kaya nanti thale matama da naharul gi chaina dai gi draba ngasi koi na palon tari be se Moirangthem ni bo tombi bu sumai mutada nongire kapna hato pi gi bani pradhan kaya ma thaban chongri thoronda ulai pai me singna chamja ga bai cha singina usin kaya ma hato pi ga Aduri matungda kutta kulai pioi pai lamba toge haduna yamna lingna yekna basing thengna basem saramna basi Heirok pangal thona lingjeldo ngasi Congress na lamdam stage ni hut poidaba matamda di onthokpa auraj joge du thokuna mi gi yum lut toba mi gi yum thugaiba kihan khanhanba sina dikana roi kihan golana ngasi ti do yam sida khanhan golana ngasi yam sida What I think the bhakti the prem the high jala ka tawad the MLA oire minister oire ai parties na Manipur the supai Delhi the supai hai na tam tawad the tawan janing de koi moja dai ki da se marang do ore koi ni hai sahi kun kare chor ka sahi sai sai lao dong lao marang sa na ma no marang do ore koi ni mai Aduh, sakit dari kuraba utara pamiram ka mahapna topiram ka kaya kuraba ketuning singgawana teman-teman bercinta hanya tare sama hari lagi koi humanasi hai benewa koi humanasi hai siam arti yang lain koi si himbada ware hai benewa koi himbada ware hai benewa himbada ware si makan yang le dai balai bagi awama imum menungi masa sosial sana atau budak awama aduga ganatantra sarka lepak amagi polisi nagarik ni ganatantra sarka lepak hai kasi matamama dan ko paling kita nan ko na lepak sason tawa Konsumna ganatantra sai kasi ko di buta hai di sana direct sason tawa jerne adu koi mayam chamse laga assembly ganatraga Bharat Sarkar ni angam batau ni sakhi kamu ko yaad amina ekoi na ekoi ni hut sahi manga ki oina khagat pa masne da khagat thraga pai ri sarkar Manipur Sarkar ni oiba yai Bharat Sarkar ni oiba yai kendra si oiba yai
ꯃꯤꯍꯨꯠ ꯊꯥꯗꯠꯈ꯭ꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯆꯥꯟꯅꯁꯤꯟꯅꯅ ꯅꯨꯡꯁꯤꯅꯅ ꯂꯩꯍꯟꯕꯒꯤ ꯃꯍꯨꯠꯇ ꯙꯝꯀꯥ ꯇꯧꯕ ꯊ꯭ꯔꯤꯇꯟ ꯇꯧꯕ ꯃꯁꯤ ꯇꯧꯔꯒ ꯅꯝꯗꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯃꯥꯡꯗ ꯂꯩꯁꯤꯟꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯁꯥꯁꯣꯟꯁꯦ ꯃꯁꯤ ꯅꯝꯗꯅ ꯄꯥꯏꯅꯤ ꯍꯥꯏꯔꯒꯗꯤ ꯃꯗꯨꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯪꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯡꯗꯕ ꯃꯤꯅ ꯆꯠꯀꯗꯕ ꯁꯥꯖꯠꯅꯦꯕ ꯃꯗꯨꯗꯤ